ꯅꯨꯡꯁꯥꯁꯦ ꯖꯪ ꯂꯥꯎꯗ꯭ꯔꯥ ꯃꯊꯛꯇ ꯀꯥꯔꯛꯏꯅꯦ ꯚꯤꯗꯤꯑꯣ ꯑꯞꯂꯣꯗ ꯇꯧꯕꯒꯤ ꯅꯨꯡꯁꯥꯁꯤꯗꯤ ꯂꯣꯏꯔꯅꯤ ꯑꯩꯅ ꯍꯟꯗꯛ ꯍꯣꯡꯖꯔꯛꯄ ꯔꯨꯝꯁꯦ ꯃꯈꯥꯗ ꯚꯤꯗꯤꯑꯣ ꯑꯞꯂꯣꯗ ꯇꯧꯕꯗ ꯄꯨꯡ 2 ꯆꯪꯉꯦ ꯑꯗꯨꯗꯨꯅ ꯄꯨꯡꯈꯥꯏ ꯑꯃꯃꯨꯛꯁꯦ ꯑꯗ ꯅꯦꯠ ꯂꯥꯛꯄ ꯉꯥꯏꯔꯀꯥꯟꯗ ꯄꯨꯡꯈꯥꯏ ꯑꯃꯃꯨꯛꯁꯦ ꯋꯥꯅ ꯆꯠꯂꯀꯥꯟꯗ ꯀꯥꯟꯅꯔꯔꯣꯏꯅ ꯃꯊꯛꯇ ꯍꯦꯛ ꯀꯥꯔꯛꯑꯒ ꯑꯞꯂꯣꯗ ꯇꯧꯔꯛꯏꯅꯦ ꯑꯗꯨ ꯌꯥꯝ ꯋꯥꯅ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯃꯒ ꯏꯗꯤꯠ ꯇꯧꯔꯒ ꯑꯞꯂꯣꯗ ꯇꯧꯕ ꯏꯁꯇ꯭ꯔꯒꯜꯁꯦ ꯌꯥꯝ ꯋꯥꯏ ꯍꯥꯏꯕꯅꯦ ꯑꯗꯨꯗꯨꯒꯤ ꯁꯞꯄꯣꯔꯠ ꯇꯧꯕꯗ ꯑꯗꯨꯝ ꯈꯔ ꯁꯞꯄꯣꯔꯠꯇꯣ ꯇꯧꯕꯤꯌꯣꯅ ꯍꯥꯏꯅꯤ ꯑꯗꯣ ꯉꯁꯤꯒꯤ ꯅꯨꯡꯁꯥꯗꯤ ꯑꯔꯣꯏꯕꯤꯗ ꯁꯥꯏ ꯑꯗꯣ ꯑꯩ ꯚꯤꯗꯤꯑꯣ ꯑꯞꯂꯣꯗ ꯇꯧꯕꯗ ꯂꯥꯛꯏꯕ ꯃꯤꯁꯦ ꯌꯥꯝ ꯋꯥꯅ ꯑꯃꯨꯛ ꯂꯥꯛꯇꯕ ꯃꯤꯒꯁꯦ ꯂꯥꯛꯑꯦ ꯂꯩꯔꯦ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯂꯥꯛꯑꯣ ꯁꯣꯝꯗ ꯂꯥꯛꯑꯣ ꯂꯩ ꯄꯥꯏꯅꯨ ꯂꯥꯛꯑꯣ ꯁꯣꯝꯗ ꯂꯥꯛꯑꯣ ꯍꯥ दादा काटने आद ले काट दादा काटने हाँ अरे फटा हुआ नहीं फटा हुआ ना ते लकड़ी में दे पानी रगा करे अम्मा पोस्ट पे तो होय होय काट तो सेगाई मांगा सी हान बका जइन सेगाई रे काट तो अने मथक ने पुखते बा अखोय लेतबनी ने होय